ꯈꯨꯔꯨꯝꯖꯔꯤ News Live na ꯁꯟꯗꯣꯛꯆꯕ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯥꯎ ꯄꯥꯊꯣꯛꯆꯔꯤ Delimitation bin khannabada Congress-ki tengbang pinaba haizarakiba adu Rahul Gandhina mayek sengna yakhedre Nongju mifamgi ahum suba chayol faba parliamenta muknaduna layrakhiba madu kohannabagi lambi ama fangnaba leader of opposition Rahul Gandhi da parliamentary affairs minister Kiran Rijijuna ngasi haizarakre haina likhul singna phongdokre likhul sing adun haiki opposition na kholau sing laubadagi mifam haubagi minute kharagi manungda Lok Sabha adjourn tawkhiba matung Thunamag Rijijuna Rahul Gandhi bu magi chamber da unaki chatliba section asida government na amuk hanna puraknaba honariba women reservation amendment bill asi amasung delimitation bill gi matangda Kiran Rijijuna Congress ki tengbang nikhi adumak oinamak likhul sing adugi manung inna Rahul Gandhi na government ki haijaba adu mayek sengna yakhidre leader of the opposition na Kiran Rijiju na Ram Mandir da donation huran ki haibagi matangda khanadriba fawba amasung laibak ponungda July kunda protester mahairoi singi mathakta chathakiba police ki thabaki matangda Home Minister Amit Shah statement ama pidriba fawba house da business amatada chathaba yaroi haiki Rahul Gandhi na unaraba tungda Kiran Rijiju na parliamenta muknaduna leiriba adu khananaba Lok Sabha speaker Om Birla amasung home minister unaki opposition na yaning dabagi firep ama laukiba adu maram oiduna section asida delimitation bill pass taunaba government ki thorang aduna thorang khurau ama mayoknakhre adubu Trinamool Congress amasung Uddhav Thackeregi Siva Senada defense sing tawrakiba adudagi house da oiriba anauba masing sing asida yumfam oiraga mamangi section da pass tawba ngamkhidaba chayetnaba bill adu pass tawnaba government na asa tawri Congress amasung Samaswadi Party na luchingba opposition na Ram Mandir da donation huran ki haikiba thodok adugi matangda center da attack tawraki amasung wathok adugi matangda khananaba demand tauraki parliament complex manungda numit kaya nirom opposition MP sina symbolic donation boxing galoina na government ta target taunaba protest tauraki July kun nongju mifam haukiba matungdagi question hour ngapigani question hour mapung fadana lakle charang naba marakta bill manga khandana pass tawkhre mahairoi singi mathakta chathakiba police ki thabak yauna tongan ba wathok singi matangda opposition na kholau lauba makha chathakibadagi Lok Sabha proceeding asi yumsakaishan numitasu amuka hena adjourn tawkhre Lamba Yaodana khankiba BJP ki Rajya Sabha MP ahumda High Court na notice thamkhre Madhya Pradesh ki Rajya Sabha gi mikhalda angakpa maongda onthokiba political amasung legal gi wathoki tha anirongi matung Jabalpur High Court na Lamba Yaodana khanakiba BJP gi Rajya Sabha MP ahum Mahesh Kevat Tarun Chugo amasung Rajneesh Election Commission of India amasung Returning Officer amaga loinana notice sing thakre scrutiny gi matamda Senior Congress Luchingbi Meenakshi Nars Rajan gi nomination kaktatuna seat ahum adu loinamak BJP na painana bagi lambi fatkiba amasung bot thadabagi mathau tahandana waref ama laukibagi mayokta Minasina thagalakiba election petition amagi matung notification sing adu thakibani mathangi hearing September 13 da lepkhre petition aduna Mahesh Kevat election adu singnaki adubu case adugi phalna connect tawkidaba election process pumbadagi validity da phal tahalakpa yaba maramdagi Tarun Chuha amasung Rajneesh Agrawandagi pakhum singsu kauki
Tangkak asida court na supnagi notice sing thoki amasung case adugi afa phata adugi matangda karigumba mat amata phongdokte Meenakshi Nasranjangi election affidavit that Telangana panduna laiba case adugi marik chumba mahangna phongdokte haina BJP na Yelakhibadagi magi nomination papers sing kakthatuna wathok asi Jundagi horakhibani BJP na Yelakhiba adu returning officer adu haikibani ISI tier module Thugaikre Jantra Mantra da attack chathanaba Tauramki Punjab Police Achauba Mai Pakpa Amada Punjab Police na ISI na ngaklau piba ngamkai wangmadagi chair modi ani thugaikre amasung khulai amasung nomai maruga loinana naha mari yauna miyoi mapan fare haina makoina lebak popan numita phongdokre ahanbagi investigation da mapan lebak ta leiba miyoi sing adugi ISI Khuzi paiba singna Delhi gi Jantra Mantra da chathakiba attack ama yauna terrorism gi mari leinaba thabak sing pangthoknabagi damak mafam singi naha sing require taunaba honaramki haina phangde Achauba mai pakpa amada Amit Sahar Commissioner Police na ISI na ngaklau piba Border Tailor Module ani thugaikre nahamari yauna miyoi mapan fare amasung pistol ahum petrol bomb mari amasung nongmai maru mapan fare haina Directorate General of Police Gaurav Yadav na haiki Police ki matung inna Raja Sasi area dagi ahanba module adu faki maduda Sukhaman Singha amasung magi loinaba angang ahum yauki Cockroach Janta Party na luchingba handaki mahairu singi protest aduda Delhi da Jantra Mantra da attack ama taunaba model aduda thabak sinaki haina police na hairi wahang pahong chathabada Sukhamnana mahak Pakistan da leiba ISI Khuzi paiba amaga samnei amasung handaki protest aduda Jantra Mantra da attack ama taunaba mangwanda thabak sinaraki haina Masana yazaki police ki matung ina Sukhamna magi loinaba sing galoina na Delhi da mahak chatki adubu security na kanna ngakpagi attack adu pangthopangam ki de hairi Uttar Pradesh da loinaba miyoi amana Sukhaman amasung magi loinaba sing da Jantra Mantra da attack adugi dama khulai sing amasung explosive sing pigadabani adubu mafam aduda tawrakliba security ki thorang aduna maram oiraga thorang adu mai pakhidre amasung makhoi punamak Punjab da amuk halaki haibasi wahang pahong chathaba khangba ngamle haina police na haiki likhul sing adugi matung inna Punjab da model asigi manungda lairiba asi Pakistan gator amasung terrorist Sahazad Batigi Kolkata ATF na masigi mamangda fakiba modu aduda adushu Jantra Mantra da chatkadabani makhoibu Ward F number 6 henbagi khuthangda Sahas Bayogi miyoi singa samnaba singni anishuba modi adu railway truck adugi matangda haukiba thada thengnakiba chingnaningai oiba CCTV camera sing adu thijinbada thugaikibani railway train sing manakta thiramkiba camera sing adugi footage adu mapan lebaki Khuzi paiba singna khanghalambagi khudam investigation da khangba ngamki haina DGP aduna haiki faraba sing adudi nan tarangi partiyo di Bash Kumar amasung Anmor Singha Eli Sahil amasung Sukman Singha nidem hauriba atai maridi chahi sudriba angang singni haina police na haiki Pakistan international media na Leingakki Ayaba Yaodana Pao Loubada Athingba Thamkhre Pakistan international media sing na Leingakki Ayaba Yaodana Pao Loubada yaroi haina authority na phongdokre Journalist organization sing na Leingakki mathakta
hunduna ngangbagi chang wangkhalakpadagi international media singda Pakistan gi tholiba thodo wathok singi pau Loubada Athingba Thamkhibani Pakistan gi national sing yauna foreign media gi damak thabak tawriba singna Islamabad Karachi amasung Lahore city Yaodana leibak ki atopa mafam singdagi pau lauge hairabadi Leingakki Ayaba Yaodana haikre Malengi press freedom Index ta chamaga yankai humdoi shuba thak ta lairiba Pakistan gi leibak aduda thokpa thodo wathok sing foreign media sing da Pao Loubada Leingakki Ayaba amasung Leingakna piriba matam sigi manungda Pao Lougadabani haiki Pakistan Leingakna laurakhiba khongthang sing asi international media leibak asida pamdaba thodok sing thohandanaba thingnabagi guideline ni hainasu political commentator Mustafa Nawaz Khokharna fongdokre Pakistan foreign media singi mathakta athingba thamlakliba asi anauba natte foreign media sing leibak asida thokliba thodok wathok sing Pao Loubada Athingba thamliba asi aranba pau sandokpada thingnabagi laukhatlakpa khongthang amani hainasu Mustafa Nawaz Khokharna fongdokre Pakistan Leingakna thamlakhiba warol amada foreign media singna leibak asigi Pao Loubada Athingba thamjinbagi guideline asi media bu ayet apan piba amasung athingba piba natte verify oiraba media singda administrative mechanism gi khudong chaba piduna reporting da amaga mateng pinabagi khongthang amadani haiki foreign media facilitation guideline listing aniga kuntaru haina mingthonba anauba guideline asina foreign media singda reporting tawbada matam kayam sangna athingba pigadawribano haibadudi mayek sengna pankide foreign guards singna leibaki Pao lauge hairabadi lengaktagi no objection certificate hana lauba mathautai haki North Korea na miyambo heat wave tagi ngakthoknaba hui thonglaga chanaba pautak pikre Korean Peninsula da heat wave ki saitheng wangkhalinge gi cherak asida North Korea gi state media na miyambo asabadagi ngakthokpa ngamnaba hui thongduna chagadabani haina phongdokhiba wafam South China Morning Post na report tawrakre ICMP gi report na North Korea gi ruling workers sing party gi chepong rodong sinmunna haukiba nomaijing numita leibaki miyamda hakchang fana lainaba paujel pikibaga loinana asabana thohalakpa laina singdagi ngakthoknaba amasung heat wave mayoknaba ngamnaba hui thongduna chagadabani haiki Pyongyang General Hospital gi sene Dr. Amana Fongdokhibada heat wave ta miyoibagi hakchangda kiningai oiraba laina kya thohalakpagi oithokpa lai haiki cardiovascular diseases diabetes hyperthyroid lainasing asi heat wave asi amasung thohali hainasu Dr. asina fongdokhiba wafam SCMP na report tawrakli North Korea gi miyamna asabadagi ngakthoknaba hui thongduna chabaga loinana hakchangda inghannaba yaba chinjak sing maru oiba tarbuz thabi amasung bisna chingba chinjak sing chanabasu miyamda pauta pikhi haina SCMP na report tawrakre SCMP na makhatana fongdokhibada huisa nga amasung red bit na chingba machi oiba chinjak sing chanabasu leingakna khanghanki matang sida News Live ta sandokchaba international amadi international Pao loishinjari meeting tabiriba punamapu amuka hanna khurumjari